ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦ ꯀꯩꯃꯤ ꯉꯥꯏꯕ ꯑꯣꯏꯅ ꯍꯣꯔꯦꯟꯒꯤ ꯄꯨꯡꯁꯦ ꯀꯌꯥꯃꯨꯛꯀ ꯇꯥꯅꯤ ꯍꯥ ꯀꯩꯕ Okay, mi lại. ꯂꯥꯏꯞ ꯆꯥꯠꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯈꯨꯔꯥꯏꯖꯝ ꯁꯤꯇꯜ ꯁꯤꯡ ꯍꯜꯂꯣ ꯅꯅꯥꯎꯕꯤ ꯁꯃꯨ ꯂꯥꯏꯂꯥꯠꯐꯝ ꯂꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯜꯂꯣ 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 ꯃꯌꯥꯝ ꯂꯥꯏꯠ ꯍꯥꯟꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯖꯅꯤꯑꯣ ꯇꯧꯍꯜꯂꯛꯑꯣ ꯂꯥꯏꯠ ꯍꯥꯟꯅ ꯇꯧꯊꯣꯔꯛꯑꯣ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯣꯡꯁꯦ ꯈꯔ ꯈꯔ ꯆꯨꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯀꯩꯃꯤ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦ ꯏꯔꯝꯗꯝ ꯄ꯭ꯔꯤꯟꯇꯤꯡ ꯑꯦꯟ ꯄꯦꯄꯔ ꯋꯥꯔꯛ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯌꯨ ꯁꯤꯛꯁꯇꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛꯁꯦ ꯑꯌꯨꯛꯀꯤ ꯑꯣꯏꯗꯤ ꯑꯌꯨꯛꯀꯤ ꯆꯥꯔꯛꯑꯦ ꯁꯤꯁꯇꯔ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯂꯥꯏꯠ ꯍꯥꯟꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯇꯧꯔꯣ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯦ ꯆꯤꯆꯦ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯊꯥꯖꯔꯛꯑꯒꯦ ꯀꯩꯃꯤ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯁꯤꯁꯇꯔ ꯀꯩꯃꯤ ꯂꯣꯏꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯈꯔ ꯀꯩꯅꯣꯒꯤꯁꯨ ꯀꯩꯃꯤ ꯁꯤꯖꯟ 1 ꯀꯩꯅꯨꯕꯤꯖꯨ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ ꯑꯗꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯑꯔꯤꯕ ꯈꯔ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯪꯍꯜꯂꯛꯄ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯛꯊꯠꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯍꯥꯟꯅꯒꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯗꯣꯔꯛꯑꯒ ꯑꯃꯨꯛ ꯅꯧꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒ ꯂꯩꯔꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯗꯅ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯀꯃꯦꯟꯁꯤꯡꯗꯣ ꯇꯧꯕꯤꯔꯛꯇꯅꯕ ꯑꯩ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯌꯥꯗꯕꯅ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯣꯏꯕ ꯈꯪꯍꯜꯂꯛꯄ ꯈꯔ ꯂꯩꯕꯅ ꯑꯩꯈꯣꯏꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯑꯗꯨꯒ ꯀꯩꯃꯤ ꯁꯤꯖꯟ 1 ꯀꯩꯅꯨꯕꯤꯗꯨꯁꯨ ꯍꯥꯟꯅ ꯑꯗꯨꯗ ꯁꯤꯖꯟ 1ꯗ ꯍꯥꯞꯈꯤꯕ ꯏꯄꯤꯁꯣꯠꯁꯤꯡꯗꯣ ꯄꯨꯂꯞ ꯑꯃꯇꯪꯗ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯏ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯊꯥꯒꯠꯆꯕ ꯄꯨꯡ 8-9ꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯆꯦ ꯁꯣꯏꯅꯝ ꯍꯌꯦꯡ ꯆꯩꯔꯥꯎꯕꯒꯤ ꯆꯤꯡ ꯀꯥꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡꯗꯤ ꯆꯤꯡꯗꯤ ꯀꯥꯔꯔꯣꯏꯒꯦ ꯅꯣꯏ ꯀꯥꯟꯅꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯅꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯣꯔꯦ ꯉꯁꯤ ꯕꯥꯏ ꯕꯥꯏꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯄꯨꯄꯨ ꯀꯥꯡꯕꯨ ꯊꯧꯕ ꯂꯥꯏꯁ꯭ꯔꯝ ꯗꯥ ꯊꯧꯕ ꯍꯣꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯌꯦꯡ ꯆꯩꯔꯥꯎꯕꯗꯣ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯌꯥꯎꯊꯣꯛꯑꯣ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯃꯒ ꯆꯤꯡ ꯀꯥꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡꯁꯦ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯨ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩ ꯃꯊꯧ ꯂꯩꯕꯒꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯁꯥꯔꯤꯅꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯇꯧꯔꯤꯕ ꯉꯝꯂꯤꯕ ꯇꯦꯂꯦꯟ ꯅꯈꯣꯏꯅ ꯉꯝꯕ꯭ꯔꯥꯕ SK ꯈꯨꯃꯟ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯇꯧꯋꯦ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯃꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟ ꯅꯧꯅ ꯍꯥꯞꯄꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯒꯤ ꯀꯃꯦꯟꯁꯦ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ
ꯑꯗꯨꯕꯨ ꯍꯣꯏ ꯃꯌꯥꯝ ꯃꯣꯏꯅꯁꯨ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯒꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯔꯛꯄꯗꯣ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯀꯩꯃꯤ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯑꯅꯝꯕꯅ ꯀꯃꯦꯟꯁꯦ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯃꯤꯅꯠ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯦꯛꯁꯟꯒꯨꯝꯕ ꯁꯤꯟ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁꯥꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯦꯚꯔꯦꯖꯇ ꯑꯩꯈꯣꯏ ꯑꯗꯨꯝ 15 ꯃꯤꯅꯠꯁꯀꯤ ꯆꯥꯡꯁꯤꯗꯤ ꯑꯗꯨꯝ ꯁꯥꯡꯍꯟꯖꯕꯅꯤ ꯆꯦ ꯉꯟꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯉꯥꯏꯕꯁꯤ ꯋꯥꯏꯑꯦ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯡ 8-9 ꯁ꯭ꯋꯥꯏꯗ ꯊꯥꯒꯠꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯆꯦ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯀꯛꯈ꯭ꯔꯒꯦ ꯑꯩꯒꯤꯗꯤ ꯈꯪꯖꯗꯦ ꯀꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯁꯤꯖꯟ 1ꯗꯣꯃ ꯀꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯏꯄꯤꯁꯣꯠ ꯑꯃꯇꯪꯗ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯒ ꯂꯩꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯐꯪꯒꯅꯤꯅ ꯈꯜꯂꯤ ꯆꯦ ꯁꯣꯅꯃꯩꯁꯨ ꯅꯣꯏꯒꯤꯗ ꯌꯥꯎꯒꯦ ꯀꯩꯃꯤꯗ ꯌꯥꯒꯗ꯭ꯔꯥ ꯌꯥꯎꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯤꯗ ꯚꯣꯏꯁꯇ ꯑꯣꯏꯔꯤꯔꯥ ꯀꯩꯗ ꯑꯣꯏꯔꯤꯕꯅꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯆꯥꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯄꯥꯝꯖꯕꯗꯣ ꯌꯥꯎꯍꯟꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯒꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯈꯥ ꯄꯨꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯄꯨꯊꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯆꯦ ꯍꯣꯔꯦꯟ ꯄꯨꯡ 8 ꯁꯣꯏꯗ꯭ꯔꯕꯣ ꯆꯤꯆꯦ 8ꯃꯛꯇꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ 8 ꯅꯠꯇ꯭ꯔꯒ 9 ꯑꯗꯨꯝ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯛꯑꯅꯤ ꯃꯅꯤꯡꯗꯒꯤ ꯀꯩ ꯆꯤꯡꯂꯥꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯦ ꯍꯣꯏ ꯀꯟꯅ ꯁꯦꯝꯃꯤꯌꯦ ꯑꯗꯨꯒꯤꯅꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒ ꯉꯥꯏꯗꯣꯏꯅꯦ ꯁꯨꯃꯤꯂꯥ ꯂꯩꯃ ꯀꯨꯟꯖꯪꯕꯝ ꯉꯥꯏꯕꯤꯔꯝꯃꯣ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯍꯥꯏꯔꯤꯕ ꯌꯨꯖꯔ ꯅꯦꯝ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯈꯥ ꯄꯨꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯈ꯭ꯔꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯎꯅꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯈꯥ ꯄꯨꯊꯣꯛꯅꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯟ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯔꯦ ꯔꯣꯃꯤꯂꯥ ꯊꯥꯡꯖꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯒꯦ ꯀꯩꯃꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯥꯎ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄꯨꯡ 8 ꯅꯠꯇ꯭ꯔꯒ 9 ꯁ꯭ꯋꯥꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯆꯤꯆꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯟꯇꯦꯟ ꯍꯨꯔꯥꯜꯂꯒ ꯃꯈꯣꯏꯒꯤ ꯀꯟꯇꯦꯟ ꯁꯥꯔꯒ ꯑꯞꯂꯣꯗ ꯇꯧꯕ ꯃꯈꯣꯏꯗꯨ ꯀꯩ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯒꯦ ꯆꯤꯆꯦ ꯃꯇꯨꯡ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯃꯈꯣꯏꯗꯣ ꯀꯦ ꯈꯨꯃꯟ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯌꯥꯝ ꯑꯃꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯃꯣꯏꯗ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯃꯅꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯆꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯌꯥꯝꯃꯟꯗꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯦꯛꯁꯟꯗꯤ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯦ ꯇꯥꯕꯤꯔꯒꯗꯤ ꯃꯣꯏ ꯃꯁꯥꯅ ꯈꯪꯅ ꯀꯛꯊꯠꯈꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯛꯊꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯟ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯅꯤ ꯉꯝꯇꯣꯟꯒꯤ ꯁꯨꯠ ꯑꯝꯇꯪ ꯁꯦꯝꯕꯤꯔꯛꯑꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯉꯝꯇꯣꯟꯒꯤ
ꯑꯣꯏꯗꯣꯏꯅꯤ ꯁꯤꯖꯟ 1ꯗꯨꯗꯗꯤ ꯉꯝꯇꯣꯟꯒꯤ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯐꯨꯜ ꯑꯣꯏꯅ ꯄꯨꯂꯞ ꯍꯥꯞꯄꯀꯥꯟꯗ ꯊꯥꯒꯠꯆꯔꯛꯑꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯍꯟꯈꯤꯕ ꯌꯥꯔꯣꯏ ꯁꯤꯈ꯭ꯔꯗꯤ ꯀꯩꯃꯤ ꯆꯦꯅꯦꯜ ꯂꯣꯏꯈ꯭ꯔꯅꯤ ꯀꯩ ꯆꯤꯡꯂꯥꯏ ꯁꯤꯈ꯭ꯔꯒꯁꯨ ꯀꯩꯃꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯆꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯣ ꯃꯊꯪ ꯄꯥꯔꯠ ꯁꯦꯝꯕꯤꯔꯛꯎ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯀꯩꯃꯤ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯩꯈꯣꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯆꯦ ꯀꯩꯃꯤ ꯂꯣꯏꯍꯟꯅꯤꯡꯗꯦ ꯈꯖꯤꯛꯇꯪ ꯁꯥꯡꯍꯟꯅꯤꯡꯉꯤ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯍꯟꯈꯤꯔꯣꯏ ꯑꯗꯨꯝ ꯃꯈꯥ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯨꯝ ꯍꯥꯞꯆꯈꯤꯅꯤ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯧꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩꯁꯨ ꯀꯨꯏꯅ ꯉꯥꯏꯔꯔꯣই ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯉꯟꯅ ꯍꯥꯞꯆꯔꯛꯀꯦ ꯀꯃꯦꯟ ꯎꯅꯕꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯎꯔꯒ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯏ ꯑꯍꯥꯟꯕ ꯊꯣꯔꯛꯄ ꯀꯩꯃꯤꯗ ꯌꯦꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯇꯩ ꯃꯈꯥꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯣꯏ ꯁꯣꯏꯗꯅ ꯑꯣꯏꯍꯟꯖꯒꯦ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯂꯤꯕ ꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯒꯦ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯔꯦ ꯆꯤꯆꯦ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯎ ꯀꯩꯃꯤꯕꯨ ꯋꯥꯅ ꯉꯥꯏꯖꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯦꯃꯣꯔꯤ ꯃꯥꯏꯕ ꯅꯪꯍꯧꯔꯣꯏꯗꯕ ꯈꯤꯇꯪ ꯉꯥꯏꯆꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯩꯃꯤ ꯉꯥꯏꯕ ꯋꯥꯔꯦ ꯉꯥꯏꯕꯤꯔꯝꯃꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯃꯈꯥ ꯄꯨꯊꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯑꯩꯒꯤꯁꯨ ꯄꯥꯝꯖꯩ ꯍꯣꯏ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤ ꯀꯃꯦꯟꯁꯤꯃ ꯌꯥꯝꯅ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯛꯀꯦ ꯄꯨꯊꯣꯛꯆꯔꯛꯀꯦ ꯃꯈꯥ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯥꯡꯍꯟꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯣꯏꯈꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅ ꯌꯦꯡꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯞꯆꯈꯤꯕ ꯚꯤꯗꯤꯑꯣꯒꯤ ꯃꯤꯅꯠꯁꯤꯡꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯡꯉꯛꯑꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣই ꯇꯥꯕꯤꯔꯛꯑꯣ ꯑꯃꯨꯛꯇ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯖꯜꯂꯛꯀꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯛꯀꯦ ꯆꯦ ꯁꯣꯅꯝ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯩ ꯉꯥꯏꯕ ꯋꯥꯔꯦ 6ꯇꯤ ꯉꯝꯒꯗꯕ ꯃꯥꯟꯗꯦ 8 9 ꯁ꯭ꯋꯥꯏꯗ ꯍꯥꯞꯆꯔꯛꯀꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜꯗꯨꯁꯨ ꯃꯈꯥ ꯊꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯦꯟꯅ ꯑꯗꯨꯏꯁꯨ ꯀꯩꯃꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯃꯤꯇ꯭ꯔꯪꯒꯤ ꯐꯥꯜꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯍꯥꯟꯅꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤ मꯑꯣꯡꯗ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕꯤꯔꯣ ꯉꯥꯏꯕꯤꯔꯝꯃꯣ ꯆꯤꯆꯦ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯚꯣꯏꯁ ꯑꯦꯛꯇꯔꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯃꯥ ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯈꯥ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯁꯦ ꯁꯣꯅꯝ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ एनिमेशनसु फजबा हेलए होय हम कन्ना होनजबनी हानदगी हेने फजबा हेनबगीदमक्ता सिदगी हेने फजबा फजना पुथोकपा ngamba ओइजगे लाइजे लेंबी हिंगनबियु अदुगे इसिंग चावबगा पांथोयबगना कै चिंगलाई हतलनबियु येंगबा नुंगाइने खंजे वरी मका येंगमिनरसी ngantoi hijam noigi video do ai oina thagachjarage
ꯀꯥꯏꯗ ꯊꯥꯒꯠꯀꯗꯕꯅꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯊꯥꯒꯠꯀꯗꯕ꯭ꯔꯥ ꯀꯔꯤꯗ ꯊꯥꯒꯠꯀꯗꯕꯅꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯕꯤꯗꯅ ꯊꯥꯒꯠꯀꯦ ꯈꯜꯂꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯀꯩꯃꯤ ꯄꯨꯡ ꯀꯌꯥꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯣ ꯄꯨꯡ 7-9ꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ वीडियो को था के कैसे क्या तो ये हाई कमेंट में क्या हाई कमेंट में हाई से हाई माने साउरो या पोथीन थाबलबा मिरमदा लेरबसु थबक कया चिनबा एक्टिव सर्विस दा लेरबसु अदोमगी कैमी अमदी अतोपा वारी मतम खुदिंगदा मतम काइथोक्तुना येंगजै डेनेसोर सिंह केएस थागतचरी अदोमना अखोगी पुपु फोक टीवी कंटेंट खुदिंगमक पामना येंगबी हाइबगीदमकता हन्नन अदोमबु थागतचरी अदुमक येंगबियु हेना नुंगाइबा अदोमना येंगबदा पेनबीगदबा वीडियो कया अमा अखोगी चैनल गी माइकैदगिसु पुदुना लाक्चगे कैमीगी एपिसोड लोगदब कयाम वाटलीगे लोइदी लोइहनिंगदे खरदुमक वाचरी लोइगिरोय हाइना खली आई कैनौदगिनी चे कोई वीडियो से वाईटी दा थागतपा याब्रा आइना ngसाइदे हाइजखिबदुनी अखोगी अथिंग बलैजै याम सोमदा अखोइने यामना वाना सेमजब वीडियो अमा ओइबनिना यारिबा मखै अखोइदि दुम हंजन हाइदुना सु लाए लाइव खुदिंगी वीडियो खुदिंगी दुम हाइबनी अखोइना सेमजरिबा वीडियो असि यारिबा मखै अदोमना थागतपिरकनु अखोइगी चैनल सिदा ओइना अदुमक येंगबियु नुंगाइना अखोइना मयामगीदमकता नुंगाइनबनी पेनबनी खन्ना हापचरिबा पुपु फोक टीवी चैनल से मसिदा अदुमक येंगबियु अखोइगी वीडियो अदोमना लौथोगा अदोमगी कंटेंट सारगा अदोमगी यूट्यूब चैनल दा अदुगा फेसबुक पेज दा हापीदनबगीदमकता अमुकसु हन्ना हाइजरी मंगांगचा एके याम फजन नुंगाइबा एनिमेशन फर्स्ट टाइम इन मणिपुर हाइबा याय टॉप टॉप महाव अमसु ओइरी थागतचरी हेन सिदगी माइ पाकना पुथोकपा ngamba ओइजगे चे काउबा चिंगसांग लाकपदी लाइसरम सितलजित कैमी हेक लोइबगा काउबा चिंगसांग लाकपा अमुक पुदुना लाक्जगे कैमी से हम नुंगाई लोहेन खिनु मखा अदुम थागत पिरो होय अखोई कैमी की वारी से खरा अदुम लैरी अदुम हापचा रखीगे हैप्पी एडवांस चैराउबा अनौब चहीना लाकपदा पुपु फोकपुसु हेना फजबा वारी अनौब हापा ngamba ओइजरो तनिया चोंगथाम थागतचरी अखोई हेना माइ पाकपा ओइजगे अदुगा अदोमबुसु अनौब चहीना लाकपदगी अनायक याउदना यामना नुंगाइना लैबा ओइरो रेबिका बेम्बेम उदबगिनी वारौबिगनो अदो प्लीज शॉर्ट ओइसु आई सेमजरगा थागतजगे सजी मोशन आइना ngसाइदगी हाइरिसिनी शॉर्ट ओइगेरा लॉन्ग ओइगेरा अखोइगिदी यारिबा मखै अखोइगी वीडियो से थागतपिगनु हाइर हंजन अदुम हाइरिसिनी सुमथा थागतपिगनु अदोमना यामना हेना पामनसु हाइबिरए हेना पामना नुसिबिबगी ओइरंबसु याय अदुबु पामबिबगी नुसिबगी ओइरगदी सिदा दुम येंबियो सिदा दुम सपोर्ट तौबियो अदुगा अखोइगी साइटगी ओइनदी अखोइगी कंटेंट सी अदोमना सुमथा थागतपिगनु हाइबा वाफमजिमा हंजिन अदुम थमजरी अखोई लेकाइदा पिकलिबा आंगांग सही 3 मुक फारबा आंगांग फावबा येंगी होय आंगांग अहल खाक्तना कैमीसिबु येंगी यामना नुंगाई मयामना सुमाइना येंबिबसे अखोइना वाना सेमजरिबा मयामगीदमकता येंबा यानबने खन्ना सेमिबसे महै याले हाइना खंजै चेगी वारी अनीदुसो हाबलकते ngarangdi चे होरेंदे हाबलकद्रा चे सोनम याम नुंगाइये चेगी वारी अनीदो होय होरेंदे सोयदना हापकनी ngaibiरमो
ꯚꯤꯌꯨꯋꯔꯁꯤꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯁꯤꯡꯗꯣ ꯃꯤꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯣꯏꯁꯨ ꯍꯣꯠꯅꯧ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯀꯦꯅ ꯍꯥꯏꯕꯤꯔꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯗꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯩꯃꯤ ꯐꯨꯔꯨꯞꯁꯤ ꯃꯍꯧꯁꯥꯒꯤ ꯃꯕꯨꯛ ꯇꯞꯄ ꯂꯦꯝꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯈꯥꯅ ꯄꯟꯗꯨꯅ ꯀꯩꯃꯤꯒꯤ ꯐꯨꯔꯨꯞ ꯊꯣꯛꯍꯟꯕꯤꯔꯛꯑꯣ ꯑꯁꯥꯟꯇꯥ ꯂꯥꯏꯔꯤꯛ ꯌꯦꯡꯕ ꯑꯉꯥꯡꯅ ꯍꯦꯟꯅ ꯄꯥꯝꯅ ꯌꯦꯡꯉꯤ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯑꯦꯅꯤꯃꯦꯁꯟꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯨ ꯑꯍꯟꯁꯤꯡꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯤꯗꯁꯨ ꯏꯁꯥꯗ ꯀꯥꯟꯅꯕ ꯌꯥꯕ ꯃꯣꯔꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯅꯤ ꯋꯥꯔꯤ ꯑꯉꯥꯡꯁꯤꯡꯗꯨꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯣꯔꯦꯜꯁꯤꯡꯗꯨ ꯂꯧꯁꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ ꯀꯩꯃꯤꯒꯤ ꯗ꯭ꯔꯃꯥꯗ ꯄ꯭ꯂꯦ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯑꯗꯣꯝꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯇꯥꯔꯤꯁꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗ꯭ꯔꯥ ꯀꯩꯃꯤꯒ ꯉꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗ꯭ꯔꯥ ꯍꯌꯦꯡꯗꯤ ꯂꯥꯏꯚ ꯊꯥꯕ ꯊꯥꯗꯕ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯆꯩꯔꯥꯎꯕꯅꯤꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯃꯌꯥꯝ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯦꯟꯅ ꯍꯥꯟꯅ ꯑꯋꯥꯕ ꯂꯩꯔꯝꯕ ꯀꯌꯥꯁꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯏꯁꯇꯥꯐꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯖꯔꯤ ꯉꯁꯤ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯉꯁꯤ 42 ꯏꯄꯤꯁꯣꯠ 42 ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯃꯌꯥꯝ ꯏꯕꯨꯡ ꯀꯩꯃꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯏꯕꯨꯡ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝꯁꯨ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯄꯨꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯁꯞꯄꯣꯔꯇꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤగ్ ꯐꯦꯟꯅꯤ ꯀꯩ ꯆꯤꯡꯂꯥꯏꯗꯨ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯣꯏ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯀꯩ ꯆꯤꯡꯂꯥꯏꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯔꯛꯀꯦ ꯈꯤꯇꯪ ꯊꯨꯅ ꯊꯥꯒꯠꯄꯤꯌꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯈꯩ ꯊꯨꯅ ꯊꯥꯒꯠꯅꯤꯡꯉꯦ ꯌꯥꯔꯤꯈꯩ ꯁꯥꯡꯅ ꯊꯥꯒꯠꯅꯤꯡꯉꯦ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯃꯤꯈꯩ ꯁꯥꯡꯅ ꯊꯥꯒꯠꯄ ꯉꯝꯃꯤꯈꯩ ꯑꯩꯈꯣꯏꯗꯁꯨ ꯀꯥꯟꯅꯩ ꯆꯦꯅꯦꯜꯗꯁꯨ ꯀꯥꯟꯅꯩ ꯑꯗꯨꯕు ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣই ꯀꯟꯅ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣই ꯃꯌꯥꯝꯅ 15 ꯃꯤꯅꯤꯠ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯏꯄꯤꯁꯣꯠ ꯑꯌꯥꯝꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯔꯕꯅꯤ ꯍꯦꯟꯕꯁꯨ ꯌꯥꯎꯔꯕꯅꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯃꯇꯝ ꯈꯔꯗꯤ ꯌꯥꯅꯕ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯗꯥꯗꯣ ꯃꯇꯦꯡ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣꯅ ꯍꯥꯏꯗ ꯀꯩꯃꯤ ꯕꯣꯕꯣ ꯌꯨꯝꯅꯥꯝ ꯃꯇꯦꯡ ꯑꯝꯇꯪ ꯂꯣꯛ ꯇꯥꯃꯤꯟꯅꯔꯝꯃꯣ ꯈꯔ ꯇꯧꯔꯦ ꯈꯣꯟꯁꯦ ꯗꯥꯏꯂꯣꯛ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯝꯇꯪ ꯇꯧꯔꯛꯀꯦ ꯎꯝ ꯃꯌꯥꯝ ꯑꯗꯣ ꯃꯤꯅꯤꯠꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ 15 ꯍꯥꯏ ꯃꯌꯥꯝꯅ 15ꯁꯦ ꯁꯨꯝ ꯃꯁꯤꯡ ꯌꯥꯝꯃꯦ ꯃꯤ ꯑꯌꯥꯝꯕꯅ ꯈꯤꯇꯪ ꯁꯥꯡꯅ ꯌꯦꯡꯅꯤꯡꯕꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯒꯦꯅ ꯑꯗꯣ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯁꯤꯟꯍꯟꯗ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯠꯇꯨꯒꯤ ꯈꯧꯔꯥꯡꯕꯗꯣ ꯀꯃꯥꯏꯅ ꯂꯩꯅꯤ ꯑꯗꯨꯒꯤꯁꯨꯅꯤ ꯑꯗꯨꯒ ꯂꯦꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯍꯧꯖꯤꯛ ꯉꯝꯖꯕ ꯂꯤꯃꯤꯠꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯥꯎꯠꯄꯨꯠꯁꯦ ꯐꯪꯉꯤ ꯁꯤꯗꯩꯗ ꯃꯌꯥꯝ ꯄꯦꯟꯊꯣꯛꯄꯤꯔో ꯑꯗꯣ ꯇꯨꯡꯗ ꯈꯔ ꯍꯦꯟꯅ ꯁꯥꯡꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯠ 35 ꯁꯤꯕꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯗꯥꯎꯟꯂꯣꯗ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯁꯥꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯄꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ
ꯀ꯭ꯔꯤꯌꯦꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯌꯥꯕ ꯁꯨꯡꯂꯩ ꯂꯩꯖꯗꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯊꯥꯒꯠꯄ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯄꯤꯕꯤꯔꯛꯑꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒꯁꯨ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯑꯗꯨꯝ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯀꯣꯄꯤ ꯁꯇ꯭ꯔꯥꯏꯛ ꯊꯥꯕ ꯌꯥꯏ ꯑꯃ ꯊꯥꯕ ꯌꯥꯏ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯇꯣꯞꯄ ꯇꯧꯔꯒ ꯍꯧꯖꯒꯗꯧꯕ ꯆꯦꯅꯦꯜꯗꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯑꯃ ꯍꯥꯞꯄꯨꯕꯗꯒꯤ ꯆꯦꯅꯦꯜ ꯃꯥꯡꯈꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯔꯤꯈꯩ ꯍꯥꯞꯄꯤꯒꯅꯨ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯁꯦꯝꯕꯤꯌꯨ ꯏꯁꯥꯒꯤ ꯆꯦꯅꯦꯜꯗꯣ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯊꯥꯒꯠꯄ ꯑꯩꯈꯣꯏꯅ ꯑꯌꯥꯕ ꯄꯤꯖꯗꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯃꯤꯒꯤ ꯍꯣꯔꯦꯟ ꯍꯥꯞꯀꯗꯕ ꯑꯦꯄꯤꯁꯣꯗꯇꯨꯗꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯗꯥ ꯔꯣꯖꯦꯁꯇꯒꯤ ꯇꯥꯃꯤꯟꯅꯁꯤ ꯃꯇꯦꯛ ꯌꯥꯝ ꯇꯦꯟꯕ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯩ ꯆꯤꯡꯂꯥꯏ ꯅꯪꯅ ꯅꯈꯨꯠ ꯆꯜꯂꯕ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯂꯧꯕꯗꯤ ꯅꯪ